अहानबदे यमना मरोई अपडेट अमा पाउनिन कोलदगी लखचगे थादौ फुरुपना मणिपुर NRC चटनाहनबा अमदि मणिपुरी लेंगा की वार ऑन ड्रग्स कैंपेन असि सौगतली हाइना लाउथोखरे थादौ फुरुपना मणिपुर नेशनल रजिस्टर ऑफ सिटीजन NRC चटनाहनबा अमदि मणिपुरी लेंगा की वार ऑन ड्रग्स कैंपेन असि सौगतली हाइना लाउथोखरे गुवाहाटी दा हौखिबा नवेम्बर टांग अमदि अनिदा थादौ कन्वेंशन गुवाहाटी ऑर्गेनाइजिंग कमिटी TCG na 2024 na sinduna pangthokpa Thadou tribe convention 2024 amasung committee asigi chairman Nekholan Haukip amadi secretary Mangmitlan na Thadorokpa serol amana phongdorakli tribal purup singi oina documentation tawbada award pa leiban NRC Chatnahanbada amadi yelhu purup singda ayat pa leitana ba hotnaba mathau tai loina nisagi mayokta lengak na sangsiliba khongthang asi hena mai pak na phaba planning ga loina community engagement da mideng thambiu haina mari leina ba singi pukning singsilakli aduga aten pau amana kalhure Ziribam police na wifi furup ke hal oire binupi ama kallaba matung da imong manung da so engam yaudana sinana ba thabuk pai katle haina district police Ziribam gi SP Khamnam Robinson na phongdorakli Ziribam police ke office ta pangthok pau gi mifam amada mahak makatan hai ngarang nungthin pung baroga minute tararom tarakpa adwai da Ziribam gi meira pai bi CSO amadi volunteer gi mai kaidi gi IB laikai babu para ward number 6 ta khoinu kobi sahi umpuga mari rum surabinupi ama Abdul Hasan kobo driver amana thaurakpa auto da tongduna lagle fatanung da thuk tringai da lokhat pina district police ta pau pirak padagi Ziribam police ki mai kaidi gi khudat sangsin duna wifi community nupi amadi auto driver adu yauna so engam yauduna lokhatli Ziribam da leiriba meira pai bi amadi CSO amadi volunteer sing police ta cooperation pibi rakpagi damakta police ki mai kaidi gi takat pa phongdorakli haina pawsna makatari aduga mathangi update asna Thadou furup Kuki gi manung sanba furup natte haina warep laukhre Kuki Matha gi top cultural identity leiba natte hauki October amaregi hauduna Thadou community international amadi Thadou students association asinduna Assam gi Guwahati da furup asigi leibak asidagi natana India gi wangmadi gi tongan ba Thadou leaders amadi delegate kaya yauna pangthoki ba Thadou convention 2024 ngasi loisin tre Thadou community international amadi Thadou students association asinduna pangthoki ba Thadou convention 2024 gi ahan banumita tinkiba miyamna Thadou tariba furup asi masagi identity leijaba furup ani Hairibo furup asi Kuki gi manung sanba furup amata natte haina convention adu da warep laukhre convention adu da Thadou hairibo furup asi masagi lon cultural tradition amadi Kuki gi tongan ba history ama leijarak laba furup amani haukiba inkum ja 2003 da politically khudung chawalo no gidamakta set tribe list any Kuki tribe haiba ama hapsin dona Thadou furup Kuki furup ki manung sanba furup ni haina yawrakiba adu yabangam loi Thadou furup AKT gi manung salhaliba asina Thadou purupu lana uhankibani maram aduna schedule tribe list gi any Kuki tribe haikiba kanglup asi lauthokadabani haina su Thadou purup ki lusingba kayana convention adu da phongdokhi ingsok 1956 ta thokiba presidential order amagi matung ina Thadou haiba purup asi Manipur da leiriba recognized indigenous tribe kunggamapan adugi manung da sanduna lakrabani Kuki singna samnaduna tongan ba organization kaya na Thadou purup ki minglo dura thabuk thorum kaya pangthokliba asi yabangomloi hairibo thabuk thorum kaya asina Thadou purup ki leijariba culture maring marang ba thokan bagi machak ohelli haina su convention atu ta penda phongdorakli Kuki da